Haryana government ki Department of Forest and Wildlife na sinduna tha asigi taradagi Haryana gi Panchkula da chathariba 26 All India Forest Sports Meet 2023 da saruk yariba Manipur Forest Department ki su ngasidagi medal ki account hangba hokre. Tongan ba masana kunmari da athoi ehen tanaduna tha asigi taramari fauba chathagadoriba sports meet asigi ngasi pangthokiba swimming event da Manipur Forest Department ki L Dhananjoyna 50 meter butterfly, 50 meter breaststroke, 50 meter freestyle da silver medal sing lawki amadi 100 meter breaststroke da N Anil Kumar na bronze medal ama lawduna hauzik faubada Manipur gi punna silver medal mari phangbang khre. Numit mangani chukna chathagadoriba sports meet asida Manipur Forest Department ki staff kontra tarukna tongan ba masana singda saruk yari.